ꯍꯥꯏ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯆꯟ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯈꯤꯕꯤꯛꯄꯨ ꯃꯅꯤ ꯃꯨꯛꯕꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯪꯒꯥꯝ ꯊꯣꯡꯕꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯨꯒ ꯎꯇꯤ ꯊꯣꯡꯕ ꯑꯃ ꯍꯥꯞꯆꯔꯦ ꯎꯇꯤꯁꯦ ꯃꯩꯈꯨ ꯕꯪ ꯀꯥꯔꯦ ꯑꯗꯨꯒ ꯁꯣꯌꯥꯕꯤꯟ ꯉꯧꯕ ꯑꯃ ꯂꯩꯔꯦ ꯈꯥꯃꯦꯟ ꯐ꯭ꯔꯥꯏ ꯑꯃ ꯈꯥꯃꯦꯟꯖꯔꯦ ꯑꯗꯨꯒ ꯀꯣꯠꯅꯕ ꯀꯩꯅꯣ ꯂꯩꯔꯦ ꯍꯪꯒꯥꯝ ꯀꯣꯝꯄ꯭ꯔꯦꯛꯀ ꯍꯪꯒꯥꯝ ꯃꯇꯣꯟꯒ ꯑꯗꯒꯤ ꯒꯥꯖꯔ ꯑꯉꯥꯟꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯊꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯒꯥꯖꯔ ꯑꯉꯥꯟꯕ ꯍꯦꯟꯅ ꯆꯥꯔꯁꯤꯔꯥ ꯌꯥꯏ ꯄꯩꯁꯥ ꯆꯥꯔꯁꯨ ꯌꯥꯏ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯕ ꯍꯧꯔꯒꯦ ꯈꯣꯡꯉꯦ ꯁꯣꯝꯗꯁꯨ ꯕꯦ ꯕꯦ ꯂꯥꯎꯅ ꯊꯥꯔꯝꯕ꯭ꯔꯥ ꯎꯝ ꯎꯇꯤꯗ ꯌꯥꯝ ꯍꯧꯊꯔꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯔꯣ ꯑꯩꯒꯤ ꯎꯇꯤꯁꯦ ꯑꯃꯨꯛꯇ ꯍꯩꯊꯔꯁꯤꯔꯥ ꯍꯥꯏꯗꯔꯣ ꯁꯣꯝꯗ ꯇꯥꯗꯣꯔꯦ ꯅꯪ ꯎꯇꯤꯗꯣ ꯍꯥꯏꯗꯔꯣ ꯁꯤꯅꯦ ꯋꯥꯏ ꯁꯪꯉꯦ ꯃꯌꯥꯝ ꯍꯥꯎꯗ꯭ꯔꯕꯅꯤ ꯎꯇꯤ ꯊꯨꯔꯁꯤꯁꯦ ꯍꯥꯎꯋꯦ ꯎꯇꯤ ꯑꯩꯗꯤ ꯂꯥꯎꯔꯒꯦ ꯂꯥ ꯑꯩ ꯎꯇꯤꯁꯦ ꯌꯥꯛꯀꯗꯥꯏ ꯃꯥꯜꯂꯨꯔꯦ ꯃꯆꯨꯁꯨ ꯆꯞ ꯆꯥꯔꯝꯃꯦ ꯁꯣꯌꯥꯕꯤꯟ ꯉꯧꯕꯁꯦ ꯉꯁꯤ ꯅꯪ ꯂꯣꯏꯁꯜꯂꯣ ꯑꯃꯨꯛꯇ ꯍꯨꯛꯈ꯭ꯔꯒꯦ ꯍꯥꯎꯔꯦ
Tham gia lâu vậy. Lâu lâu rửa màn này đó. Lâu. Nó nhưng mà mùi dây vào tháng mà rồi. Ngon. Nó dùng cào ốc trâu à? Ngon. Mà cái gì nó cái hạt lầm này. Hàn đi hình dáng đây tiếng gọi mà. Thôi. Quốc chanh đấy xin ngặt tha rồi. Làm cái gì bữa xa đó. Không là liêm được. Xa bữa xuống lồi em ta liêm đấy. Ai xin quốc chanh là thầm này. Ngâm được. Em đang xin biết nữa. Like to view. Làm sao xuống lồi này, sao xuống lồi mà thằng next video tao muốn phăng này xin mời em. Bye bye.